Mihatpa dandi pidriba fauba mamagi thauna haloi numit adugi numidangda mama nungsiye hairaga tumkhibadagi amuk hanna mama korakpa takhidre oinam binita. Ima leibakkidamak thawaina pontha pikraba pikliba macha anigi mihatki matangda miyamna laurakpa firefna aroiba oigani haina Tronglaobi thodokta leikidraba piklibi angang anigi mama oinam binitana phongdorakli. Tronglaobi da Kuki na angang ani amadi CRPF na miyoi ahum hatkibagi mayokta lamlai kendrigi manungda leiba state amadi central government office sing solon chenbaga loinana public curfew tauragani. Lauthokiba lamlai kendra apunba club amadi maira paibigi ko convener Sanjoy Mangsa tabam police na fazin kibagi mayokta nongada amadi leima mapalda Imphal ukhru lambi thingbagi khongjang changsinkhre. Tronglaobi awang leikaida Imphal to Churachandpur chatpagi lambi blockade tawduna thamli hairi. Lamlai kendra apunba club amadi maira paibigi ko convener Sanjoy Mangsa tabam thadorak padagi Imphal ukhru lambi thingbagi khongjang handokre hana lauthokiba khongjang singdi makha chathakigani hairi. Imphal ukhru lambi gi nongada amadi leimakhong mapalda lambi thingkhibagi maram pirakli fajinkiba Sanjoy Mangsa tabam condition amata yaudana thadorak triba fauba lambi thingkhigani hairi. Kanglatongbi da liangmai Naga Meitei gi apunba lufna Kuki khulai paibasing chathok chasin gi athingba thamle hairi shanti pamduna tumin leibabu asonbani haina lobadi langani hainasu lup asina makha tari. Nababu kallaba thaunabu leiraba nupi nupak haiba leite loina mai pai adugumna chahi kun khakta ngairibi Meitei Chanura Doli na JCB thauduna luang sangbam da imungi mateng panghauri. Tumbada tin choriba karigino miyoibana phamungda tumduna leiringai matamda chindagi tin choba haiba thawung asi angang amasung ahal animakta maru oina chahi yamlaba miyoisingi masada thoi. Hariba thawung asi mahosana kaya nungsa thiningai oidaba tarabasu aikhoina chaksinbagi tangai fadaba leiba hakselgi aruba phibam amagi khudam ulakpa oirambasu yai. Maram asina tumbada tin choba haibasi karino amasung kari maramdagi tumlingaida tin choraklibano haiba wahangsing asigi paukhumsing adu khangjinba kanagani. Tumlingaida tin chobagi thawung asi karino haibadu khangba ngamnaba hotnabada aikhoina ahanbada phibam asi karino haibadu khangba mathau tagani. Mahosana chana thaknaba ahawba mathelu koisa nga thongba amasung machu fajaba amunba haira uba matamda tin chungba glancing asi ka hena mathau tawba maramdagi tin chorai. Adubu phamungda tumlingai matamdadi magi tongsa sing amasung khanaugi acha athak yosiliba kayat haribasing asi pothaduna leibana maram oiduna chin manungda tin tungsinduna leibagi chang yamna hingalai. Asiguma phibam asida kanaguma miyoi amana longna hiptuna leiba matamda tin asi khanaudagi chakhau tamna chenthaki adubu chepna hitlabadi khayat nakchidagi mapanda thoglai. Tumbada tin choba asi mikap tholakpa matamda faijup amasung mon ichot chotuna leirambaga loinana namthiba manam chenba thengnei. Miyoibagi chahi matang khudingmakta tumbada tin chobagi thawung asi thoklabasu masi cheksinba phai maramdi thawung asi maru oina chahi yamlaba ahalsingi masada karigumba makhalgi anaba khara leiri haibi khudam ulakpa oirambasu yai. Neurological, psychological problem, automatic neuropathy amasung neurological disorder na chingba anabasing na tumlingaida tin sungba glancing ka hena mathau tawhonduna tin yamna thokhali. Masagi su mathakta hakchang waba tumba yagandaba wakhal nungaitaba hainingdaba amasung sonthaba haribasing asina su tumlingaida tin chohali. Chaba thakpagi hainabi ahawbo chaganba amasung chabada laichuba miyoising asisu tumbada tin chogali. Yagi problem pharyngitis ya pumba tin chaba chinda ulcer na naba hariba ya nabagi layong asi leiba miyoising na tumbada tin choba thengnei. Digestive problem chakhaugi ulcer natraga duodenal ulcer asina chingba chaba tumbaga mari leinaba laina singna naba miyoising su tumlingaida tin chogali. Mathakta palliba maram sing asida natana endocrine gi anaba amasung karigumba hidak makhal khara chaba asina chingbana su tumlingaida tin choholakpa yai. Tin choba haibase hakchangi mahausa oiba thawung amani adumoinama ka hena chorabadi nerve system, digestive system amasung ya haribasing asida anaba leibagi khudam oibasu yai. Ahalsingi oinadi stroke torakpa yabagi ingit pirakpa oinasu thogali. Maram asina cheksinningai oi. Iran US war ceasefire wari sanaba haukhre. Pakistan gi konung Islamabad ta Iran US wari sanaba haukhre amasung maduda Qatar amasung atai foreign bank sing lairiba Iran gi frozen assets sing thadokpada Washington na yakre haina Iran gi senior likhul amana paugi agency Reuters ta phongdokre. Madu Iran na afaba wakal utpagi stage amasung tung koigadaba peace deal amagi hakchinba ingit amani haikre. Ulakliba mawong adu tung koiba peace agreement amagi mangoinana Strait of Hormuz ta sep passage soihanda bagi matangda su nakoina na mari leinei haina mahang haiki. United States amasung Iran gi high level delegation sing na yasinaba natraga lan hena kansin bagi wari sanariba Pakistan gi konung aduda ngasi malengi miing thamkre. American contingent adu luchingduna Vice President JD Vance na diplomacy gi aruba paujil ama puduna thangjagi ayukta thungdakre. Pakistan Speaker Mohammad
Rader Dalibab amasung Foreign Minister Abbas Aragachi na luchingba Iranian delegation adu wari sanaba adu khumang chausinnabagi thaurang tawduna hanna leikre. Lebanonda Israel na attacking tawribadu khudakta lepnaba Tehran na demand tawri. Puwari oina Iran US na Pakistan da wari sanakibaga national prayer gidamak PM Sarif na appeal tawkre. Pakistan ki Prime Minister Shehbaz Sharif na federal capital aduda hojik chathariba awaba thakta luraba Iran US ki santi ki wari sanaba adu mai pangnabagi damak alagi mafamda collective prayer gidamak leibak miyamda appeal tawkre. Achepa security lockdown amagi makhada thamliba city Islamabad chagi wangangduna Prime Minister na negotiation sing adu diplomatic ki mai pakpa ama oibeda natte region asida tungkoi batangdu laitaba puraknabagi achauba khudongchaba amasuni haiki. Prime Minister ki warul adu leibak ki oiba chauthokchaba ama amasung achauba economic relief package amagi apunba ama oikhi. Puwari oiraba negotiation singgidamak US amasung Iran gi luchingba singna neutral ground ama oina Pakistan bu khalakhiba si yamna nungai haina Prime Minister Shehbaz Sharif na phongdokhi. Alagi thauzadagi Pakistan na masigi negotiation sing asigi yumbu oiba fangjare haina region pumba sida santi amasung nungai yaifaba purakadaba maipakpa waroisin amagidamak lai khurumnaba citizen khudimakta appeal tawkhi. Saudi Arabia da Pakistan ki fighter jet amasung military force sing thakre. Pakistan na defense back ki makhada makoi fighter jet amasung atopa military force sing Saudi Arabia da tharakre haina lebadu ki defense ministry na phongdokre. Iran gi lanloisina bagidamak Islamabad na yumbu oiduna US amasung Iran gi marakta wari watai sabagi khongthang lokhatlingai cherakta kingdom asida Pakistan ki fighter jet amasung atopa military force sing thakibadu leba anigi marakta thamnakiba ngaksen gi yanabagi makhadani. Kumja 2025 ki September da Riyadh amasung Islamabad na ngaksen gi lamda khuyek pina ki bagal loinan laibak amagi mathakta heklandarakpada amatta oina michang oiminaduna thengnaminabagi ayaba leinaki. Saudi Arabia gi defense ministry na thokpa cherol amada Pakistan na tharakiba fighter jet amasung support aircraft adu laiba adugi nongpok thangba province ta laiba King Abdulaziz Airways ta thunglakre haiki. Pakistan ki fighter jet amasung support aircraft Saudi Arabia da tharakhiba adu ngaksen gi lamda mateng pinabagi thabak sing hena pauthok chaukthokanba amasung regional amasung internal security gi lamda aman amagi mateng pinaduna ingtappa lambida puraknabagi asanba miengdani hainasu Saudi Arabia gi defense ministry na makhata na phongdokhi. Leibani gi marakta ngaksen gi lamda mateng pinanabagi khuyek pinakraba matungda Pakistan na Saudi Arabia da military support kaya pibaga loinana training yauna makhal kaya gi tengbang kaya su Saudi Arabia da piduna lakhibani. Pakistan ki samit-lon da awab mayok na ringay chirakta su Saudi Arabia no sel gi mateng piduna laiba anigi marida amato ibagi lipun ama sagat khibani. Saudi Arabia gi finance minister Muhammad Al Jadan hauji Pakistan da laiduna laiba aduda sel gi tengbang pinaba yengsili.